आकाशवाणी इम्फाल R.K.Gorani na pau pazari ahanbada maruiba pau Taratrusuba Finance Commission ki Chairman Dr. Arvind Panagariana lusingba Commission ki mute kangbu amaga rajya gi matrimandal ka ngasi nungtil mipam pangthokani Security Force na ngasi ayo Kaching Jila gi laimanai laimaton sing mafam singda thiba hombi ki thabak chathabada khusukulai kya phaгаtle Bharat amasu Bhutan ngamkhait ahanba integrated checkpost sama Assam gi Tamilpur da hangdokhiba asina leibak ani ge mari hena sesil halagani amasung election commission na Vidhan Sabha mikal pangthokadaba rajya singna model koro kandak ngangna chanaba khangan khre Taratrusuba Finance Commission ki Chairman Dr. Arvind Panagariana lusingba Commission mute kangbu amaga Raisa gi Mantri Mandal ngasi nunthil unagani Commission gi mute kangbu asina Imphal gi Classic Grande Hotel da pawgi mifam amasu pangthokani Security Force na ngasi ayo Kaching Jila gi laimanai laimaton sing mafam singda thiba hombi gi thabak chathabada khusuklai kya phaгаtle phagalaba khulai sing adu gi manungda magazine jawba country made 9mm pistol ama tear gas nongmai ama magazine jawba carbine ani hand grenade ama detonator ama 9mm kapa yariba maru ahum M16 rifles ki kapa yariba maru ani tear smoke cell nipan yawn khusuklai kya marum phagat pangam ki thiba hombi gi thabak adu Kaching commando unit Waikong police station ki team amasung BSF ki apunba kangbu na chathakibani Tamenglong Jila ki Forest Division FWII Dehradun scientist Dr. Suresh Kumar amadi mafam adugi khunjasing Amur Falcon 13 thadokre 13 adugi manung Amur Falcon anida satellite transmitter habki Amur Falcon sing adu Tamenglong gi Siunan Kholdagi Jila adugi divisional forest officer Kharibam Hetelan rusing thadokibani Tharmuda Jila adugi ROF Joel Gangmai Rainforest Club Tamenglong member sing amasung Forest Division Tamenglong staff sing saruya ki Bharat amasu Bhutan ngamkhait ahanba integrated checkpost ama Tamilpur Jila da hangdokre checkpost da hangdopagi tharomda saruk yaraduna Assam gi Rajyapal Lakshman Prasad Acharya na hai hangdokleba checkpost silebak asi oina yam ऐतिहासिक oiba khongthangni masina Bhutan amasung Bharat ki mari hena sesil handuna asetpa mari leina halagani checkpost hangdokpa asina lebak ani gi mioi sing chathok sachin tawnaduna nungsinabagi mari hengal halagani amadi lalun itiki lamda su khumang chapsil halagani Tharmoda Bhutan ki Pradhan Mantri Leon Sen Daso Sering Topge Griha Raja Mantri Bandi Sanjay Kumar Mapalthom Raja Mantri Pavitra Margherita amasung lusingba kyaso saruya ki Indian Military Heritage Festival ngasigi New Delhi da horagani numin ini chathagadaba festival asigi manungda project Saurya Gatha hawdokani project asina Bharat ki Military Heritage po siksa amasung tourism ki khuthani yokhatpa amadi miyam da khanganaba pandam thamli Festival asida Bharat ki think tank corporation public amasung private sector undertaking academician amasung research scholars sing yauna leibak asigi nation security foreign policy military history amadi military heritage ki matangna khananai nagani Festival da Chief of Defence Staff General Anil Chauhan yauna service hongi mokok singsu saruk yagani Indian Road Congress ki mafhum do suba chahi gi mifam ngasi nutil Chhattisgarh ki konung Raipur da horagani Ken ki road transport amasung highways Mantri Nitin Gadkari na tharomadu hogdokani Nimit mari ni chathagadaba mifam aduda tungan ba technical session sing pangthokani amadi lambi sem gi anoba technology sing matang sukupna khananai nagani thas ki taramathe phaba chathagadaba mifam aduda leibak asidagi yawn mapalamdagi lakpa lam asida khang hariba mioi lising ani henbana saruk yagani tabiriba pawasi Akashbani Imphal dagini Election Commissioner lagliba Jharkhand Vidhan Sabha Mekhal da Rashtriya Dol khudimangna model of conduct ngangna chanaba khangan kre Rajya ke Chief Electoral Officer K. Ravi Kumar ga Rashtriya Dol singi lusing basinga Ranchi da puna pangthokpa mifam amada wafam asi khangan khibani Sri Ravi Kumar na Mekhal ki bot khombada lanai gi oiba wafam thamdanaba amadi phajadaba wahi wata sing sijinadanaba su kana khanghan khi BJP ki makok thongba lusingba masung Pradhan Mantri Narendra Modi ngasi Maharashtra da pangthokpa miyangi mifam da saruk yagani magna Raja asigi Dhulle amasung Nasik da pangthokpa Raja Vidhan Sabha Mekhal ki meeting da NDA mirep sing damak wangangani Maharashtra ki Mukhyamantri amasung Shiv Sena ki makok thongba lusingba Eknath Shinde
Darasipta Pangthokpa Mikhal Rally Amada Mahayuti Mirep Singi Vote Khongani Upa Mukhyamantri amasung NCP Lusingba Ajit Pawarna Pune Amadi Primpida Vote Khongani MNS ki Mako Raj Thakre na Guwahagada Vote Khongani NCP SP ki Lusingba Sarat Pawarna Farvani Amadi Wardha da Pangthokpa Mikhal Rally da Wangangduna Dolasi Mirep Kidamak Vote Khongadauri Marak Ashta Sip Sena UPT ki Mikhal Manifesto ngarang Mumbai da Fongkre Taas ke taram de vote hadana gadoriba Jharkhand Vidhan Sabha ki ahanba tangka ki Mikhal gi vote khomgi thabak kham thengna kalle NDA amasung INDIA gi losingba kayana makhoi gi mirep singi damak ngamjabi thaduna vote khomnari Congress losingba Rahul Gandhi na ngasi Lohardaga amasung Simdega da pangthokba Mikhal rally singda wangangani Amaromda BJP losingba amasung Kendra gi Mantri Giriraj Singhna Jamshedpur amasung Saraikela Kharsa wanda pangthokpa miyang mitinda wangangduna NDA mirep kidamak vote khongani Jharkhand gi BJP gi Mikhal in charge Shivraj Singh Chauhan so Manoharpur amadi Jagannathpur Vidhan Sabha Kendra singda pangthokpa Mikhal gi tongan ba mitin singda saruk yagani Amaromda Mukhyamantri Hemant Soren Congress RJD AJSU amadi Lepto lusingba singna mogi chungsinaba mirep singidamak Rajya sinba thungbada vote khongadauri Mapal Tharomantri Dr. A.J. Shankar ngasi Singapore da pangthokpa Nipan suba Asian India Network of Think Tanki Roundtable Conference saruk yakhre mangna hai Bharat na hauzik electric gari sijananaba tongan ba thorang kya lokatle masige loinena green shipping amadi green steel gi maikai da sangsin bahorokli masige damak lalon iti ki thabak thorom sing hiramasa mai onsinaba su mangna appeal tauri Mahagna digital khutang toba yaba thabak singda mapung obe meng thamduna masigi kanaba mapung phan launanaba su phongdokli maru oina digital khuthangda sel thaduk thajin toba data center sing linkhatpa amadi semiconductor gi khudong chaba sing hengat hanaba su mantrina phongdokhi Jammu Kashmir gi North Kashmir Baramulla jila gi Sapor lamdam dangra nonga lamdaida security force ka kuthokna bada terrorist ani sire Kashmir zone ki police ki machin chatpa misak aman hai mafam aduda terrorist sing sangshinro leiri haibi akangna pawma phangbadagi Panipara Sopora area da thiumgi thabak chathabada kuthonogi thodok adu thokibani mafam adudagi security force na bokhabi aba masak amadi khusu kulai kya phangbang ngamkhre asiba sing masak ngamdri thibu hombagi thabak haujisu makhata na chathari Bharat ki Mapal Tharo Mantralay na haidi Bharat amasung America gi maru pang oibigi mari asi Maiwan Jami amasung akhanabani New Delhi da pangmusinga unaba mada Mapal Tharo Mantralay gi machin chatpa misak Randir Jaiswal na hai Pradhan Mantri Narendra Modi na nauna khallaba America gi Rashtrapati Donald Trump ta mai papai nuai phongdok laduna hai Bharat amasung America gi mari asi maling oina yengbada yamna maru oiba amani Shri Jaiswal na hai Bharat amso America na miyoiba khunagi hena yaifana ba masung santi amadi tangdu laitabal hena ba makhata na hone khigani Laibak ani gi marakta lalon itik tangnabi matang da phongdok lodna Shri Jaiswal na hai mamang sahida laibak ani gi marakta lalon itik tangnabi gi sang America gi dollar billion samung mai phudra yauki mahang na hai America asi Bharat ki ani suba khwaidi gi sauba lalon itik ki laibak ni America ki Rashtrapati Donald Trump na mahake campaign manager Susie Wiles po White House ki chief of staff oina khankre White House ta nupina chief of staff oibasi Susie Wiles na ahanbani Sanabagi pauda sei kun mathu khakta ngaiba Bharat ke se sanaro Arjun Iragaisi FIDE World Chess Ranking gi ani suba mafam da leire Chennai Grand Masters kanang sanikiba match amda Arjun na Alexi Saranabu maithibe pikhiba matung mahake rank asi haigat laktuna ani suba mafam da leikhibani Korea Master Tournament ki nupa ge singles ki quarter final da Bharat ke badminton sanaroi Kiran George ka Japan gi Takuma Obasai ga ngasi thengnaragani Hauzik aroibada maroyo pau amuk hana Taratro suba finance commission chairman Dr. Arvind Panagarian losingba commission gi mihut kangbu amaga rajya gi mantri mandal ngasi nuthil mifam pangthokani security force ngasi ayuk kaksing jila gi lai manai lai maton sing mafam singda thibo homgi thabuk chathabda khusu kulai kya fagatle Bharat amusu Bhutan ngangkhoi ahan ba integrated check post ama Assam gi Tamilpur hangdokki basina leibak ani gi mari hena chesil halagani amasung election commissioner Vidhan Sabha Mikal pangthok kadoriba Rajya Singna model korok kandak ngangna chanaba khangan khre pauloi jare